Ngarang dan phone ki bakangla pau dagi maru eba pau khara khanga cheraga miyam da khudo tamjege Kuki singna Nongmei kapsilakhre matam khara Nongmei kapna balep raba matung ngarang Nongmei dang pungni param tawada Kuki khulai favasing na kaktrusting lai kai amadi National Sport University de leiba State Security Force ama Nongmei kapsilakhre thaudo asi matang da press na phangba pau gi matung enna ngarang Nongmei dang pungni param tawada kaktrusting lai kai amadi National Sport University ani ki lona ban narak mongsolomda mi chotnabagi som phangwadagi Sport University de leiba security personnel singna searchlight captaining ke maduda maikai khangna Nongmei rang ahum mari rom chingthoklomdagi kaktrukchung leikai amadi National Sport University tamna kaptharakibani haire Kuki singna Nongmei kaptharakiba aduda kaktrukchung leikai gi sing amagi singkhongda leiba yum amagi jingada Nongmei maru ani panke makhata na Kuki singna Nongmei rang khara amu kapsilakpadagi khulnga forcing amasung security forcing emake degisu khut handle Nongmei rang khara kapna ke Nongmei kapna badu numi tara rom mata kapna raba matung nakal animakta tumine leine ki haire thaudo si thokraba matung da kaktrukching leikai maning amadi vetel khu maning sing da Kuki sing torchlight kapna ko chachafa uke adum oinamak nakal animakta Nongmei kapna bai makholi taki de haire nongmada changdaba yadraba polam sigi mamol hena yonba yaroi mahiroi ruptaru haukiba numi kharani gi mamangdagi Manipurda amukta thokidriba mawongda nong ka hen atafadagi ising isawna awaba nanglaba miyamda awaba chaitheng kya nanglingai chira asida nongmada changdraba yadraba polam seram sing khudam oina alu hawai thau thum telhau chanam asina chingba sing asigi hana lairamba mamaldagi hengatna yonbagi pautarakpa si laibak thibane haina mahiroi rup tarukna KSA gi office ngasi pawmisinga unabagi tharomda Desamgi Secretary General Thoithoibana phongdokre mahana makhatana phongdokhibada ising ichao sina dukandar sing dasu awaba mayoknabagi paw mayamna tanari tawbatabu dukandar sing na awaba tare haduna pochai adu lehoriba stock sing adu yombada zap manana awaba mayoknariba miyamde khongakani habagi wakhal adu thadokpiu mi wariba si aigi nungaitaba yade habagi wakhal thadokminaraga awaba si punna mayoknase haujik lariba phibam asida paliba langa asinasu miyang sangbiraga dukandar singisu mangdanaba amadi miyamdasu hena awaba pidaba maungda simbinaba mahiroi luptaru asina government gi puning singsinjari loinana mapalamdagi pusilaktaba yadraba polam sing adusu government na ahemba miyang sangbiraga iramdam asida nongmada sangma polam singi stock watanaba simbiu miyamda awaba pibiganu Bishnupur district gi oinam kendra gi manungda leiba nambo police station na koliba irengbamna makal amati ki sengkai thungai amadi miyamda awaba pibiganu Erembang khungong asi singa yamna nakna leiba khungong amo oibada natana Kuki singna toin attack torokpa mafam amo oire hana Erembam kangjabungda leibi Erembang Cultural and Sport Association ICSA gi office pangthokpa pawgi mifam amada ICSA Erembam gi Vice President S Joy Kumar na phongdokre mangna makhata na phongdokhibada Erembang khungong asi shuro nomnaga hingjaba khungong ama oibana khungong asi de leiba miyamda lebaki tama awaba kaya mayong aduna lanthengnariba amani Manipur kajinaba honabada achabu thagdang lariba khudimakna asigumba lairaba khungang asida sengkai tungai tawba asi matam khara tawbidanaba haikibaga loinana khungang asina pangba yaba sing matam matangi pangdan lakni amadi makhatana su pangkhigani haiki private school ahum mathau tohandanaba kosemda I bachero fisingkre Federation Student Organization kanglaiba fesona satharapa Manipur gi unrecognized private school sing bosalaidanabagi thabak thorongga mailenana ngasi anirak subo oina recognize tawdriba private higher secondary school ahum amuhana mathau tohandanaba Council of Higher Secondary Education Manipur kosem amasung mari lenaba authority da aiba chiro pisinduna thijinaba hajakre hana Facial Head Office ke Secretary Publicity T Sadanandan Thadoropa chiro aman haire chiro asina makhata rebade anirak subo oina tigatcharaga thengnaba amasung thijinaba hajakraba school singadude Isme English Higher Secondary School Lilong Thawal Bacon Higher Secondary School Kunumama Imphal East amasung NSKDES Higher Secondary School Itam Nunggoy Imphal East ni haribe school ahum asi makhata na chalairamba amasung haribe school sing asi bo attest tawhalamba thengnarabade maduda phesong na pakhalakpa thabak thoramda orong na da bakhangan jarakle phesong aroibada haribade akogi state Manipur asida education phaka ahnaba amasung mahiroi singbo sangapani habige namada kanglolana amasung business oina chathararbe sing asidagi kalhaunabagi dama unrecognized school singba makhatana mathau tohandanaba phesokna saksin wathamlakni makhatara poina panangi pause dagi maroiba paw khara khangatchiraga miyamda khudu tamjage
Combined team na khulai kya fagatkre Manipur Police amadi IGARS ki makhada Assam Rifles ki apamba team amana Kangpopi district ki phaitum Khuleng Khokken lambi ki jene area di khulai kya ama phagapangam khreari Combined team na phagalaba khulai sing adide magazine ya loinana 7.62 mm ge SLR rifles ama single barrel rifles ama 30 ga 6 grenade ani countryman pampi ani radio set ama amadi kapa yariba nomai maru singni Pagalaba khulai sing adu makha tawa legal action ge damak New Kaitel Manbi police station sinakhre hari veterinary attendant ama thiba khangni leiri Director of Veterinary and Animal Husbandry Veterinary Attendant oina thabak toba mioi ama tha asigi amadagi thiba phangne leiri thiba phangne leiba mioi adudi kasong khulendagi Mayangam Singlai Apopa Nelson Singlai Housing na Sanjing Thong Mission Land leibani hari Ma Imphal West ki Khoya Thong mapada cheleba Nagaturel da tasilamba yai hana chingnari Maha hek mangkre khangbadagi Veterinary and Animal Husbandry Director Dr. R.K. Khogendra Jitna Luchingba team amana Mahanga tasilamba yai hana chingnari ba mafamda chaktuna yingsinghi bagalonyana mafamda hana thabak toramriba SDRF ki team amagasu wari sanaki Mioi ashi thibagi rescue and search operation hauzik chathari hana Director ashine thadora pacharo amana hari Tungda team aduna mayangam gi yumda chatuna imung manugi mioi singsu unakhi bagalonyana department na pangba yaba mating pangani haina su thajaba piram ki haina chiro aduna makha tarakli Lupa lahum puga matoi oigadaba brown sugar amade heroin fare haukiba me kuntraga matoi da maleng me kaithena lupa lahum pu matoi ge oigadaba brown sugar amade heroin number 4 powder Paga loina fagalaba polam singarang miyamna sinaduna mangang kre haina pambaina luchingba UNLF na phongdorakli Lupa sigi media coordinator chairongbo thoksomna thadoropo chero amada Lupa sigi akhanaba team amana Imphal East ke hector bazaar da rechata wada drug singa si phagat pangam khibani drug call na faraba mioi singa dude kaibung makha laikai degi gari driver Moinam Umar drug asigi career service piriba Irong umang dagi cheksa farm chai dur chai kuntrag mapan mapung oina senaba CI chai du bo wahong paung tawdagi drug asigi mapu AC Cheksabam Zuma Khan say nifu apopa CI's mantri laifam na irong mathak laikai dagin haiba khangbangam ke si hai shahiduna drug asi Guwahati fawa yongna pugadabani amadi masigi dama mahana fangadaba senpham na lupa lising nifu ne phagalaba brown sugar amadi heroin sing lupa sina langoi apuma maira pabi lup Universal Mother Organization amasung World Maite Organization haiba lup ahum asigi imasingda sinaki amadi imasing asina miya mangna khudakta mai thaduna drug singa du Mangan kiare drug asi bulano eject tariba drug mapusi ai Zuma Khan party de numi mangani gi manungda changjara kadabani amadi khunai asi gi tungi miro kanabagi damak lubasina sangchiliba khongtang asi makhata na sangsingi gani masida miyamna makhata na mating pangbiu haire